India ki Chandrayan 3 na success oirabagi matungda Japan na amuk moon mission amaga handak tawdori makoi gi oina ti ahan bo oina thada tanaba Chandrayan ama sare technology ki taibangda ming leiraba laibak asina sariba rocket amadi rover asisu handok thoidokpa mawong da soidana saramgani khalli Japan ki space agency na phongdoraki makoi na kayam haisigna handak moon landing tawhangani haibase Video mateka sida Japan ki high advanced moon lander adugi matang da special point khara thamjari thalibak ase rocket amati moon rover ta mangai khibra khangde tawbagi di adagi sanali kol puraktuna mayam da kana ba piba hore haibati tadri Haujik Bharat ki Chandrayan 3 ase thalibak ta tumhanduna thamle hairi tumlingai sida Japan ki Chandrayan ama amuk banak ta chatori Japan ki origin Mitsubishi Heavy Industries na phongdoraki HIIA rocket ki matengna makoi gi lander amati rover ado thagat kadawri haukiba thada thagat pagi wapam leirami adubu delay tawhanki adubu amukka announce tawthorakle lakleba 15 September da moon mission ase pangthoklagani South Japan da laiba Tarakashimo Space Center dagi rocket ase thagat lagani Japan ki morning 8:42 da thagat kani amasung moon lander adugi ming smart lander for investigating moon samna haibada slim haibatare amasung JAXA amati MXI company ani asiga collaborate tawraga sembani invest tawbani matam sanglabani adubu mission ase delay tawduna lairakhi thada taraba matungda makoi gi lander asigi weight 210 kg to egani tawbagi di prithvi dagi thagatpa matamda 590 kg ki alumba potsak amani karigumba lander amadi rover asina landing tawba matamda karigumba problem thokadaba leirabati ahan bada sanket machine adagi pirakani amasung upay ama use tawraga landing tawbadi soidana tawhangani haibagi wafam leiri Jaksana haibagi matung ina lander asina tadoriba mafam dugi photo hana mawanda leigani amasung madugi matung ina exact location tawraga tahan gari Bharat ki Chandrayan 3D South Pole da thagi South Pole da takibani masi prithvi dagi udaba mafam ni but makoi gi asidi prithvi dagi uriba mafam asidani hairi adubu chumnagi plain oiba area da nate thagi leibak da samudragumna sindokhiba leikangla ama lei hairi madugi manungda 984 feet pakpa lukraba pukri amalai maduda landing tawhan kadawri madugi manungda kari potpu leiriba madu gabeshana tawbagini makoi gi lander asina aikoi gi Chandrayan 3 dagi khara pik ye Chandrayan 3 ga maga thengdaroi phangnaroi magna amadani amaduna amromdani Bharat ki Chandrayan 3 na landing tawrobada 32 days changki aduga makoi gi asina 4 months changbagi wani Makoi ki lander asina puriba rover ase simple ni pick ni light ni only jantra ani tani thangduna puri se langphai chatpa laina ba Makoi ki rover aduda yauriba main khulai x-ray gi equipment amani x-ray kaptha duna karimakti lei madu ahan badi yengani khangani sana hira phangdurabadi kona madu purakpagi wakhal torapusu ya Japan masitana tana ising chemical metal kari lei madu su check togdauri adubu ahan bada hairiba pot se thagi leibak te yoba taba masini khwaidegi luri base so thanks for watching